ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯌꯥꯜ ꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯥꯄꯜ ꯀꯥꯕꯤ ꯃꯧ ꯑꯅꯤ꯫ ꯏꯅ ꯀꯨꯞꯄ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗꯅꯤ ꯃꯅꯤꯇꯣꯝꯕꯤ ꯌꯦꯟꯒꯤ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯣꯕꯤ ꯈꯔ ꯀꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯂꯩꯍꯥꯎ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯎꯄꯨ ꯑꯃꯒ ꯀꯥꯡꯊꯣꯜ ꯑꯃꯒ ꯐꯅꯦꯛ ꯑꯅꯤ ꯑꯍꯨꯝꯒ ꯂꯨꯍꯣꯡꯂꯛꯄꯤꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇꯤꯌꯦ꯫ ꯁꯦ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯥ ꯃꯌꯨꯝ ꯑꯁꯤꯗ ꯄꯤꯛ ꯍꯦꯛ ꯊꯟꯕ ꯃꯈꯩ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯈꯪꯂꯦꯗꯅ ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯉꯥꯡꯖꯕ ꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯤ ꯋꯥ ꯉꯥꯡꯅꯔꯒ ꯄꯨꯛ ꯊꯟꯕꯤꯁꯤꯡꯁꯤꯗꯤꯍꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯅꯤꯇꯣꯝꯕꯤ ꯃꯃꯧꯕꯨ ꯌꯦꯡꯂꯒ ꯍꯥꯏꯕꯦꯝꯃ ꯂꯩꯍꯥꯎ ꯀꯅꯥꯗꯅꯣꯅꯦꯍꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯌꯨꯝꯗ ꯆꯪꯂꯛꯎꯅꯦꯍꯦ ꯅꯪꯕꯣ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯅꯦ꯫ ꯃꯅꯤꯇꯣꯝꯕꯤ ꯃꯃꯧꯕꯨ ꯃꯤꯒ ꯈꯠꯅꯔꯨꯅꯤ ꯄꯥꯈꯠꯇꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯂꯩꯍꯥꯎꯁꯨ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯕꯨ ꯀꯧꯁꯤꯟꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯍꯥꯏꯕꯦꯝꯃ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯔꯨꯅꯤ ꯍꯥꯏꯕꯒꯤꯅꯤꯅꯦꯍꯦ ꯏꯃꯥꯅ ꯅꯪꯕꯨ ꯀꯧꯁꯤꯜꯂꯤꯕꯁꯦ꯫ ꯀꯩꯅꯣ ꯏꯃꯥ ꯃꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯒ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯕꯣ? ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ ꯏꯃꯥ꯫ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯏꯕꯨꯡ ꯑꯆꯧꯕ ꯍꯜꯂꯛꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯍꯪꯂꯝꯕꯅꯤ ꯆꯪꯉꯨ꯫ ꯂꯩꯍꯥꯎ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯧ ꯑꯍꯟ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯤꯒ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯅꯠꯇꯦꯅꯦ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯅꯪꯅ ꯀꯌꯥꯝ ꯐꯔꯒꯦꯕ? ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠꯅ ꯀꯌꯥꯝ ꯐꯔꯒꯦꯕ ꯍꯥ? ꯃꯅꯤꯇꯣꯝꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯂꯦ꯫ ꯎꯔꯦ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯀꯟꯕꯤ ꯃꯧ ꯑꯅꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯤꯕꯗꯣ꯫ ꯃꯅꯤꯇꯣꯝꯕꯤ ꯃꯃꯧꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯤꯡꯁꯤꯜꯂꯛꯂꯦ꯫ ꯂꯩꯁꯤꯁꯨ ꯃꯅꯦꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯀꯟꯕꯤ ꯃꯧ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯅꯤ ꯍꯨꯏ ꯃꯆꯤꯟ ꯀꯟꯕꯤꯒ ꯆꯞ ꯃꯥꯟꯅꯕꯤꯗꯣ ꯈꯔ ꯐꯥꯁꯤꯜꯂꯨ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯃꯤꯠꯀꯥꯁꯦ ꯅꯥꯔꯕꯅꯤꯀꯣ ꯅꯥꯔꯕ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯃꯥꯏꯗꯨ ꯑꯣꯜꯂꯗꯨꯅ ꯃꯆꯤꯟ ꯈꯨꯝꯒꯦ ꯇꯧꯏ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯍꯥꯏꯕꯦꯝꯃ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯁꯦ ꯌꯥꯔꯦ ꯃꯈꯣꯏꯗꯤ ꯃꯤ ꯑꯔꯦꯝꯕ ꯉꯥꯛꯇꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯋꯥ ꯉꯥꯡꯅꯔꯒ ꯃꯕꯨ ꯊꯟꯕꯤ ꯉꯥꯛꯇꯅꯤ ꯁꯤ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯇꯣꯝꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯑꯅꯤ꯫ ꯂꯩꯁꯤ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯃꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤꯁꯦ ꯑꯩ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯣ ꯍꯥꯏꯔꯕ? ꯍꯥꯏ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯆꯠꯂꯨ ꯏꯕꯨꯡꯉꯣ ꯇꯣꯝꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯂꯅꯤ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯔꯅꯤ ꯆꯠꯂꯣ ꯅꯆꯦꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯤꯇꯣꯝꯕꯤꯁꯨ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯧ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯧ ꯑꯅꯤꯗꯨ ꯆꯥꯛ ꯑꯁꯨꯝ ꯊꯣꯡꯃꯤꯟꯅꯔꯤꯉꯩ ꯃꯧ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯍꯌꯦꯡꯗꯤ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯇꯨꯅ ꯁꯅꯥ ꯑꯃꯨꯛꯇ ꯂꯧꯃꯤꯟꯅꯔꯨꯁꯦ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯗ ꯁꯅꯥ ꯁꯟ 3ꯃꯨꯛ ꯈꯛꯇꯅꯦ꯫ ꯃꯧ ꯑꯍꯟꯗꯨ ꯑꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯆꯤꯟꯒ ꯄꯩꯊꯣꯛꯇꯨꯅ ꯍꯣꯏꯅꯦꯍꯦ ꯏꯅꯥꯎ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯍꯦꯛ ꯀꯥꯎꯏꯗ ꯇꯧꯔꯤꯁꯦ ꯑꯩꯒꯤꯁꯨ ꯁꯅꯥ ꯂꯧꯒꯗꯕ ꯂꯩꯕꯅꯤꯅꯦꯍꯦ ꯑꯩꯒꯤꯁꯨ ꯌꯥꯝꯕꯗꯤ ꯅꯠꯇꯦꯗ ꯁꯅꯥ ꯁꯟ 9 ꯈꯛꯇꯅꯦ ꯅꯣꯏꯅ ꯇꯩꯅ ꯊꯕꯛꯀꯤ ꯄꯩꯁꯥ ꯐꯪꯕꯗ ꯁꯥꯕꯤꯕꯅꯤꯅꯦꯍꯦ ꯇꯧꯔꯤꯁꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯂꯩꯁꯤ ꯃꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯔ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯏꯆꯦ ꯆꯥꯛꯁꯤ ꯑꯃꯨꯛꯇ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯁꯦ ꯑꯩꯒꯤ ꯑꯎꯟꯄꯣꯠꯇ ꯍꯥꯞꯂꯛꯄ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯌꯥꯝꯃꯟꯈꯤꯕꯅ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯖꯗ꯭ꯔꯦꯗ ꯑꯗꯨꯅ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯍꯟꯕꯗꯤ ꯑꯣꯏꯔꯒ ꯑꯩꯅ ꯄꯥꯝꯗꯕ ꯈꯔ ꯌꯥꯎꯔꯤꯕꯀꯣ ꯏꯆꯦ ꯑꯗꯨꯅ ꯏꯆꯦꯅ ꯑꯣꯏꯖꯧꯋꯣꯕ꯫ ꯂꯩꯍꯥꯎ ꯃꯧ ꯑꯇꯣꯝꯕꯤꯅ ꯑꯗꯨꯒꯨꯝꯅ ꯎꯁꯤꯠꯇꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯁ ꯅꯪꯒꯤ ꯅꯌꯨꯝꯗꯒꯤ ꯑꯇꯥ ꯑꯇꯨ ꯈꯔ ꯈꯨꯜꯂꯒ ꯄꯨꯔꯛꯄ ꯃꯥꯟꯕ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯤꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯣꯜ ꯎꯄꯨ ꯄꯤꯛ ꯊꯟꯕ ꯑꯅꯤꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯅꯪꯒꯤ ꯂꯩꯇ꯭ꯔꯒ ꯑꯩꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯧꯖꯔꯨ ꯂꯥ꯫ ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯗꯣ ꯑꯁꯨꯝ ꯉꯪꯈꯠꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯈꯨꯠꯀ ꯌꯥꯎꯅꯗꯨꯅ ꯈꯠꯅꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯤꯇꯣꯝꯕꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯀꯔꯤꯅꯣꯅꯦꯍꯦ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯗꯅ ꯆꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯇꯣꯛꯎ ꯍꯥꯏꯗꯤ ꯇꯣꯛꯎꯅꯦꯍꯦ ꯍꯩ ꯇꯣꯛꯎ ꯍꯥꯏꯗꯤ ꯇꯣꯛꯎꯗꯅ꯫
ꯑꯁꯨꯝꯅ ꯃꯅꯤꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯈꯟꯅꯔꯤꯕ ꯑꯗꯣ ꯈꯥꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯏ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯨꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯅꯤꯇꯣꯝꯕꯤꯒꯤ ꯈꯖꯥꯏꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯗ ꯊꯥꯔꯛꯏ꯫ ꯑꯌꯣ ꯁꯤꯔꯦꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤꯕꯣ, ꯆꯤꯡꯁꯥꯏꯐꯝ ꯀꯥꯁꯦ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯕ ꯈꯪꯗꯦꯅꯦꯍꯦ꯫ ꯃꯅꯤꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯑꯁꯨꯝꯅ ꯈꯥꯝꯗꯣꯛꯄ ꯌꯥꯔꯛꯇ꯭ꯔꯕꯗ ꯑꯁꯨꯝ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯐꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯊꯣꯛꯇꯨꯅ, ꯍꯥ ꯏꯕꯨꯡ ꯑꯆꯧꯕ, ꯏꯕꯨꯡ ꯑꯇꯣꯝꯕꯧ, ꯍꯧꯒꯠꯂꯛꯎꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ, ꯅꯇꯨ ꯑꯅꯤ ꯑꯁꯤ ꯐꯨꯅꯕꯗ ꯃꯁꯝꯒ ꯑꯃꯠꯇ ꯌꯥꯎꯗꯗꯅ ꯇꯣꯛꯄ ꯇꯥꯔꯦꯅꯦꯍꯦ꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯝꯕ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯆꯧꯕꯅ, ꯍꯥꯏ ꯂꯩꯍꯥꯎ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯃꯨꯛꯇ ꯇꯣꯛꯎ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤꯕꯣ, ꯀꯃꯥꯏꯅ ꯈꯥꯝꯗꯣꯛꯀꯗꯣꯏꯅꯣ ꯁꯤꯕꯣ? ꯈꯥꯝꯗꯣꯛꯄꯁꯨ ꯌꯥꯗꯒꯨꯝ ꯇꯧ꯫ ꯑꯁ, ꯍꯥꯏ ꯑꯇꯣꯝꯕ, ꯅꯪ ꯑꯃꯨꯛꯇ ꯆꯪꯉꯨ, ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯇꯩꯃꯒꯁꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯎ, ꯑꯩꯅꯗꯤ ꯆꯪꯂꯨꯕ ꯌꯥꯔꯔꯣꯏ, ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯇ꯭ꯔꯕꯗꯤ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯑꯇꯣꯝꯕ ꯑꯗꯨ ꯃꯧ ꯑꯅꯤꯅ ꯈꯠꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯈꯥꯝꯗꯣꯛꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯥꯝꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯈꯥꯡꯗ ꯀꯟꯅ ꯄꯥꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯇꯣꯝꯕ ꯑꯗꯨ ꯅꯥꯇꯣꯟꯗꯒꯤ ꯅꯥꯍꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯤꯗꯤ ꯄꯥꯈꯠꯈꯤꯗꯨꯅ, ꯑꯁ ꯃꯣꯏ ꯇꯥꯇꯣꯟ, ꯏ ꯉꯥꯛꯇ ꯉꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯩꯁꯤ ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯇꯣꯟꯗ ꯇꯥꯔꯤꯕ ꯅꯥꯍꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯒꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤ? ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯗꯅ? ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯈꯤ ꯍꯥ? ꯀꯔꯤ ꯍꯥꯏꯔꯛꯈꯤꯒꯦꯕ? ꯑꯁꯨꯝꯅ ꯉꯥꯡꯅꯕ ꯑꯁꯤꯗ ꯑꯆꯧꯕꯅ, ꯌꯥꯔꯦ, ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯇꯣꯛꯂꯣ ꯍꯥꯏꯔꯤꯕꯁꯤꯗ ꯇꯣꯛꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯑꯆꯧꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯩ ꯏꯃꯧꯁꯥ, ꯅꯈꯣꯏꯕꯨ ꯅꯣꯡꯃꯇꯁꯨ ꯈꯟꯅ ꯆꯩꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨꯅꯦꯍꯦ꯫ ꯏꯃꯨꯡ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯅꯨꯡꯉꯥꯏꯍꯟꯗꯕ ꯍꯥꯏꯕꯁꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯈꯨꯠꯇ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯀꯣ꯫ ꯌꯥꯔꯦ, ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ, ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯂꯣꯏꯅ ꯋꯥꯅꯔꯝꯂꯒꯅꯤ, ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯒ ꯄꯣꯊꯥꯅꯕ꯫ ꯃꯗꯨꯗꯒꯤ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤ ꯆꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯂꯤ꯫ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯗꯤ ꯑꯣꯏꯔꯝꯗꯦ, ꯃꯅꯦꯝꯄꯣꯛꯅ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛꯏꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯊꯕꯛ ꯆꯠꯈꯤꯕ ꯃꯇꯝ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯅꯥꯄꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯈꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯅꯦꯝꯄꯣꯛ ꯃꯅꯤꯇꯣꯝꯕꯤꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯄꯗꯗ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯃꯧ ꯑꯍꯟ ꯂꯩꯍꯥꯎ ꯑꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯔꯛꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯦ꯫ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯆꯪꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯁꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯂꯩꯁꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯩꯍꯥꯎꯅ ꯆꯪꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯁꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯊꯥꯡꯒꯠꯄ ꯍꯧꯔꯝꯂꯦ꯫ ꯃꯆꯦ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯁꯤꯅ, ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯁꯤ ꯍꯥꯏꯔꯤꯅꯣ? ꯏꯃꯥꯁꯨ ꯅꯣꯏꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨ ꯍꯥꯏꯔꯛꯑꯦ꯫ ꯈꯪꯗꯦꯗ ꯏꯅꯥꯎ, ꯀꯔꯤꯕꯨ ꯊꯣꯡꯒꯗꯧꯔꯤꯕꯅꯣ, ꯏꯪꯈꯣꯜꯗꯒꯤ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯍꯦꯛꯂꯨꯔꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯤꯅ, ꯏꯆꯦ, ꯅꯠꯇ꯭ꯔꯒ ꯀꯩꯊꯦꯜꯗꯒꯤ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯒ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨꯁꯦ꯫ ꯂꯩꯍꯥꯎꯅ, ꯀꯗꯥꯏꯗꯒꯤ ꯉꯥꯅꯣꯗ ꯏꯅꯥꯎ, ꯉꯥ ꯂꯩꯅꯕ ꯄꯩꯁꯥꯒ ꯂꯩꯖꯗꯦꯗ ꯑꯩ꯫ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯆꯦ, ꯂꯨꯄꯥ 500 ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯈꯨꯕꯥꯏ ꯁꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗ ꯉꯥ ꯂꯨꯄꯥ 70-80 ꯄꯤꯕ ꯑꯃ ꯂꯩꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯆꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯍꯥꯎ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯍꯦꯜꯍꯧꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯈꯨꯝꯂꯛꯏ, ꯏꯅꯥꯎ, ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯒꯤꯁꯨ ꯄꯩꯁꯥ ꯌꯥꯝ ꯂꯩꯗ, ꯑꯩꯅ ꯁꯨꯝ ꯉꯥ ꯃꯆꯥ ꯈꯔꯗꯨꯒꯤ ꯀꯥꯏꯊꯣꯛꯄ ꯄꯥꯝꯃꯨꯗꯅ ꯇꯧꯕꯅꯦ꯫ ꯑꯩꯒꯤꯕꯨꯗꯤ ꯃꯔꯨꯞ ꯐꯥꯎꯕꯒꯤ ꯂꯨꯄꯥ 10,000ꯗꯤ ꯈꯨꯠꯇ ꯁꯨꯀꯥꯏ ꯀꯥꯏꯗꯅ ꯂꯩꯌꯦ, ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯨꯄꯥ 70-80 ꯈꯛꯇꯗꯨꯒꯤ ꯀꯥꯏꯊꯣꯛꯄ ꯄꯥꯝꯃꯨꯗꯅ ꯇꯧꯕꯅꯤꯗ꯫ ꯂꯩꯁꯤ ꯃꯆꯦꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯔꯩ ꯇꯧꯅꯔꯛꯂꯦ꯫ ꯃꯁꯨꯝ ꯃꯔꯩ ꯇꯧꯅꯔꯛꯄꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅꯔꯛꯀꯗꯧꯔꯦ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯅꯤꯇꯣꯝꯕꯤꯁꯨ ꯑꯁꯨꯝ ꯇꯥꯔꯤꯕꯅꯤ꯫ ꯃꯅꯤꯇꯣꯝꯕꯤ ꯃꯊꯟꯇ ꯈꯟꯖꯩ, ꯍꯣꯏꯗ, ꯇꯧꯒꯦꯁꯨ ꯇꯧꯔꯁꯅꯨꯗꯍꯦ, ꯅꯨꯡꯇꯤꯒꯤ ꯈꯠꯅꯩ, ꯅꯣꯡꯃꯗ 4-5ꯇꯒꯤ ꯇꯥꯗꯅ ꯑꯗꯨꯃꯛ ꯈꯠꯅꯩ,
ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯁꯨ ꯋꯥꯔꯦꯗ ꯇꯧꯔꯤꯁꯦ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯁꯅꯨ ꯈꯠꯅꯧ ꯑꯔꯥꯡꯕꯤꯒ ꯑꯉꯧꯕꯤꯒ ꯈꯠꯅꯕꯗꯨ ꯃꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯃꯇꯝ ꯑꯁꯤꯗ ꯂꯩꯍꯥꯎ ꯑꯆꯧꯕꯅ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯂꯩꯍꯥꯎ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯤꯒꯤ ꯃꯃꯥꯡꯗ ꯑꯁ ꯃꯣꯏ ꯇꯥꯆꯧꯕꯁꯤꯅ ꯑꯩꯁꯦ ꯍꯦꯛ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯣ ꯂꯥꯛꯑꯦ ꯃꯣꯏ ꯇꯥꯆꯧ ꯆꯪꯉꯛꯑꯦ ꯂꯩꯁꯤ ꯃꯆꯦꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯑꯁꯤꯗ ꯃꯊꯟꯇ ꯄꯣꯛ ꯄꯣꯛ ꯆꯥꯛꯇꯨꯅ ꯂꯩꯖꯍꯧꯏ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯣꯏ ꯇꯥꯆꯧ ꯀꯩꯗꯧꯔꯕꯒꯦ ꯑꯩꯕꯨ ꯀꯧꯕꯤꯔꯤꯕꯁꯤꯕꯣ ꯍꯥꯏ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦꯅꯦꯍꯦ ꯁꯤꯗ ꯉꯁꯥꯏꯗꯒꯤ ꯊꯤꯕꯅꯤ ꯑꯃꯨꯛꯇ ꯐꯪꯗꯦ ꯃꯇꯝ ꯑꯁꯤꯗ ꯂꯩꯍꯥꯎ ꯎꯄꯨꯗ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯣꯏ ꯇꯥꯆꯧ ꯁꯤꯗ ꯂꯩꯔꯁꯦ ꯊꯝꯃꯣ ꯍꯥꯏ ꯂꯩꯍꯥꯎ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯂꯒꯗꯕꯅꯤ ꯏꯃꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯅꯈꯥꯒꯤ ꯑꯉꯥꯡ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯗꯨꯅ ꯂꯩꯔꯝꯒꯅꯨ ꯏꯃꯥꯁꯦ ꯅꯈꯣꯏ ꯑꯅꯤꯇ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯀꯣ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨꯅꯦꯍꯦ ꯏꯃꯥ ꯑꯁꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯁꯥ ꯑꯁꯦ ꯁꯣꯟꯊꯔꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤꯍꯦ ꯅꯣꯏꯕꯣ ꯑꯗꯣ ꯃꯣꯏ ꯇꯥꯆꯧ ꯆꯥꯛꯇꯤ ꯆꯥꯛꯇꯣ ꯑꯩ ꯍꯜꯂꯛꯑ ꯆꯥꯔꯒꯦ ꯏꯃꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯆꯧꯕ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯂꯩꯍꯥꯎꯁꯨ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯃꯤꯟꯅꯔꯤꯉꯩ ꯑꯇꯣꯝꯕꯅ ꯂꯩꯁꯤꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯁꯤ ꯃꯆꯦꯗ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯌꯦꯡꯂꯝꯂꯒ ꯏꯆꯦ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯀꯧꯔꯛꯑꯦ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯤ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯂꯗꯨꯅ ꯆꯠꯈꯤ ꯂꯩꯍꯥꯎ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯁꯤꯕꯨ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯂꯩꯁꯤꯁꯨ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯇꯣꯝꯕꯅ ꯍꯥꯏ ꯅꯨꯄꯤ ꯏꯃꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯏꯇꯩꯃꯒ ꯑꯃꯨꯛ ꯈꯠꯅꯔꯝꯒꯅꯨ ꯁꯦ ꯂꯨꯄꯥ 100 ꯂꯧꯍꯧꯔꯣꯁꯦ ꯏꯃꯥꯅ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗ ꯄꯤꯖꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯇꯣꯝꯕ ꯑꯗꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ ꯃꯅꯤꯇꯣꯝꯕꯤ ꯃꯆꯤꯟꯗ ꯑꯁꯤꯟ ꯑꯁꯥ ꯆꯥꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗ ꯃꯅꯤꯇꯣꯝꯕꯤꯅ ꯍꯥꯏ ꯃꯧ ꯑꯩꯕꯨ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃꯇꯪꯗꯤ ꯆꯥꯅꯤꯡꯉꯤꯅꯦꯍꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯁꯤꯔꯣ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤ ꯃꯅꯤꯇꯣꯝꯕꯤꯅ ꯍꯥꯏꯕ ꯑꯗꯨ ꯇꯥꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗ ꯂꯩꯍꯥꯎꯅ ꯏꯃꯥꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯅꯃꯧ ꯐꯖꯅ ꯍꯥꯎꯅ ꯁꯨꯖꯔꯛꯀꯦ ꯃꯁꯤꯗ ꯂꯩꯁꯤꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯏꯅꯦ ꯁꯈꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯑꯍꯥꯎꯕ ꯁꯤꯡꯖꯨꯗꯣ ꯅꯃꯧ ꯂꯩꯔꯨꯒꯦ ꯂꯨꯄꯥ 1-2ꯒꯤ ꯂꯩꯕꯗ ꯏꯃꯥꯕꯨ ꯅꯊꯟꯇ ꯆꯥꯕ ꯉꯝꯒꯗ꯭ꯔꯣ ꯆꯥꯕ ꯉꯝꯃꯣꯏꯗꯕ ꯈꯛꯇꯅꯦ ꯃꯁꯤꯗ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯌꯥꯗꯦ ꯌꯨꯝꯗ ꯉꯥꯔꯤꯒ ꯅꯝꯅ ꯐꯖꯅ ꯁꯨꯔꯒ ꯆꯥꯒꯗꯕꯅꯤ ꯏꯃꯥ ꯁꯤꯡꯖꯨ ꯍꯥꯏꯁꯤꯗꯤ ꯃꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯂꯩꯔꯒ ꯀꯌꯥꯃꯨꯛ ꯍꯥꯎꯗꯧꯔꯤꯒꯦ ꯏꯃꯥ ꯌꯨꯝꯗ ꯁꯨꯕꯁꯤꯃꯨꯛ ꯍꯥꯎꯕ ꯂꯩꯇꯕꯅꯤꯀꯣ ꯏꯃꯥ ꯌꯥꯔꯦ ꯏꯆꯦ ꯌꯨꯝꯗ ꯋꯥꯅ ꯑꯃꯨꯛ ꯁꯨꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯄꯣꯠꯐꯝꯗꯒꯤ ꯑꯍꯥꯎꯕ ꯁꯤꯡꯖꯨ ꯑꯗꯣ ꯑꯗꯨꯝ ꯂꯩꯖꯔꯨꯔꯒꯦ ꯑꯁꯨꯝꯅ ꯁꯨꯝ ꯉꯥꯡꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯔꯩ ꯑꯃꯨꯛ ꯇꯧꯅꯔꯛꯂꯤ ꯃꯅꯤꯇꯣꯝꯕꯤ ꯃꯃꯧ ꯑꯅꯤꯕꯨ ꯑꯃꯨꯛ ꯈꯠꯅꯔꯛꯂꯅꯤ ꯄꯥꯈꯠꯇꯨꯅ ꯌꯥꯔꯦ ꯑꯩ ꯁꯤꯡꯖꯨꯒ ꯑꯃꯠꯇ ꯆꯥꯖꯔꯔꯣꯏꯀꯣ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯇꯣꯛꯑꯣ ꯂꯩꯍꯥꯎ ꯏꯃꯥ ꯅꯃꯧ ꯁꯨꯔꯛꯂꯒꯦ ꯁꯤꯡꯖꯨꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯦ ꯂꯩꯁꯤꯁꯨ ꯏꯃꯥ ꯏꯆꯦꯅ ꯍꯥꯏꯁꯤ ꯇꯥꯔꯨꯅꯨꯀꯣ ꯑꯩ ꯁꯤꯡꯖꯨ ꯑꯍꯥꯎꯕꯗꯨ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯁꯤꯡꯖꯨ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯃꯅꯤꯇꯣꯝꯕꯤ ꯃꯊꯟꯇ ꯁꯣꯟꯖꯍꯧꯏ ꯑꯩꯒꯤ ꯏꯃꯧ ꯑꯅꯤ ꯑꯁꯦ ꯐꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇ꯭ꯔꯤꯕ ꯑꯩ ꯈꯪꯗꯔꯦꯗ ꯇꯧꯔꯤꯁꯦ ꯐꯔꯅꯨ ꯍꯥꯏꯔꯕꯁꯨ ꯃꯤ ꯑꯇꯩꯒꯤ ꯃꯧꯒꯨꯝꯅ ꯃꯅꯦꯝ ꯃꯀꯨ ꯄꯤꯖꯅꯤꯡꯗꯕꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛꯇ ꯈꯠꯅꯕ ꯑꯁꯤꯅ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯍꯦꯛꯇ ꯈꯪꯗꯕ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯅꯥꯄꯜꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯈꯠꯅꯗꯧꯒꯤꯗ ꯍꯣꯠꯅꯔꯒ ꯂꯩꯕ ꯃꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯄꯜ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯇꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯍꯤꯡꯗꯨꯅ ꯂꯩꯖꯔꯝꯂꯕꯗꯤ ꯅꯆꯥꯅꯃꯧꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯎꯕ ꯐꯪꯖꯒꯗꯕꯅꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯧ ꯑꯍꯟ ꯂꯩꯍꯥꯎꯗꯨ ꯏꯃꯨꯡꯗꯒꯤ ꯁꯤꯡꯖꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ ꯏꯃꯥ ꯁꯤꯡꯖꯨꯁꯤꯗ ꯂꯩꯔꯦ ꯆꯥꯔꯁꯤ ꯏꯃꯥ ꯍꯥꯏ ꯅꯅꯥꯎꯗꯨꯁꯨ ꯁꯤꯡꯖꯨ ꯂꯩꯕ ꯆꯠꯈꯤꯕꯅꯤꯅꯦꯍꯦ
ꯆꯠꯁꯅꯨ ꯏꯃꯥ, ꯑꯩꯒꯤꯁꯤ ꯍꯥꯟꯅ ꯆꯥꯔꯣ. ꯏꯅꯥꯎꯒꯤꯗꯣ ꯍꯜꯂꯛꯂꯒ ꯃꯥꯒꯤꯗꯣ ꯑꯃꯨꯛ ꯀꯣꯟꯅ ꯆꯥꯔꯣꯕ. ꯂꯩꯁꯤꯁꯨ ꯁꯈꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯍꯥꯡꯕꯗ ꯉꯥꯏꯔꯤꯕꯅ ꯁꯤꯡꯖꯨ ꯁꯨꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯨꯕꯅꯤ. ꯂꯩꯁꯤ ꯁꯤꯡꯖꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯦꯅ ꯁꯤꯡꯖꯨ ꯄꯨꯔꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯊꯝꯕꯗꯨ ꯎꯔꯒ ꯃꯍꯥꯛꯁꯨ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯑꯩꯅ ꯁꯤꯡꯖꯨ ꯂꯩꯕ ꯆꯠꯈꯤꯕꯗꯨ ꯏꯃꯥꯁꯨ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦꯒꯤ ꯁꯤꯡꯖꯨ ꯆꯥꯔꯝꯂꯤꯕꯗꯨꯕꯣ? ꯍꯥꯏ ꯑꯇꯣꯝꯕꯤ, ꯆꯥꯕ ꯍꯧꯗ꯭ꯔꯤꯅꯦꯍꯦ ꯅꯪꯕꯣ. ꯅꯆꯦꯅ ꯁꯤꯡꯖꯨꯁꯤ ꯁꯨꯕ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯅꯦꯍꯦ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯒꯤꯁꯤ ꯑꯣꯏꯅ ꯆꯥꯔꯁꯦ. ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯁꯨꯖꯔꯨꯔꯒ. ꯌꯥꯔꯣꯏꯀꯣ ꯏꯃꯥ, ꯑꯩꯅ ꯁꯨꯔꯛꯄꯁꯤ ꯑꯣꯏꯅ ꯆꯥꯋꯣꯕ. ꯃꯧ ꯑꯅꯤꯗꯨ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯈꯠꯅꯔꯒꯗꯧꯔꯦ. ꯃꯗꯨꯗ ꯃꯅꯤꯇꯣꯝꯕꯤꯅ, ꯍꯩ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯗꯧꯒꯤꯗ ꯍꯣꯠꯅꯔꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ. ꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯤꯡꯖꯨꯁꯦ ꯄꯨꯜꯂꯞ ꯇꯣꯠꯁꯤꯟꯃꯤꯟꯅꯔꯒ ꯆꯥꯔꯁꯤ, ꯑꯗꯨꯅ ꯐꯔꯅꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ. ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤ. ꯃꯅꯤꯇꯣꯝꯕꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯃꯧ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯃꯧꯁꯥ, ꯅꯈꯣꯏ ꯑꯅꯤ ꯍꯌꯦꯡꯗꯤ ꯅꯆꯦꯈꯣꯏꯗ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯕꯒꯤ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯕꯅꯤꯀꯣ. ꯉꯟꯇꯥꯅ ꯍꯦꯛ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯨ ꯏꯃꯧꯁꯤꯗꯤ. ꯏꯃꯥ, ꯆꯥꯛꯇꯤ? ꯍꯩꯃꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯗꯅ. ꯉꯟꯇꯥ ꯍꯦꯛ ꯊꯣꯡꯂꯝꯂꯒ ꯉꯟꯇꯥ ꯍꯦꯛ ꯀꯦꯗꯨꯅ ꯍꯦꯛ ꯆꯠꯂꯨ ꯏꯃꯧꯁꯤꯗꯤ. ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯅꯣꯡꯃꯇꯗ ꯄꯨꯟꯅ ꯂꯨꯍꯣꯡꯃꯤꯟꯅꯈꯤꯕꯅꯤ. ꯃꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯃꯤꯔꯣꯟꯕꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯤꯔꯣꯜꯂꯝꯃꯤ. ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤꯁꯨ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯌꯥꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤ ꯉꯟꯇꯥꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯥꯛ ꯀꯧꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯃꯅꯤꯇꯣꯝꯕꯤ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯎꯅꯗꯨꯅ ꯑꯔꯨꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ. ꯏꯕꯨꯡꯉꯣꯁꯥ, ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯑꯉꯝꯕ ꯃꯥꯟꯆꯥꯡ ꯄꯣꯠꯆꯩ ꯑꯔꯩꯕ ꯃꯈꯩ ꯍꯨꯔꯥꯟꯒꯗꯕꯅꯤꯀꯣ. ꯋꯥꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯅ, ꯏꯅꯦ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯨꯔꯕꯗꯤ ꯂꯩꯀꯥꯏꯅ ꯐꯥꯗꯨꯅ ꯐꯨꯔꯒ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯕꯣ. ꯍꯩ, ꯑꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯁꯤ ꯍꯥꯟꯅ ꯇꯥꯎꯅꯦꯍꯦ. ꯄꯪꯒꯅꯨꯅꯦꯍꯦ ꯅꯈꯣꯏꯕꯣ. ꯍꯣꯏ ꯏꯅꯦ, ꯍꯥꯏꯕꯤꯔꯛꯑꯣ. ꯑꯗꯨꯗꯤꯅꯦ ꯁꯨꯝꯗꯧꯔꯣ. ꯍꯣꯔꯦꯟ ꯅꯈꯣꯏ ꯃꯉꯥ ꯂꯥꯛꯂꯒꯅꯦ ꯑꯉꯝꯕ ꯄꯣꯠꯆꯩ ꯃꯈꯩ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ. ꯑꯗꯨꯒ ꯌꯦꯡꯉꯨ, ꯊꯦꯝꯕꯨꯡ, ꯅꯈꯣꯏꯒꯤ ꯅꯃꯥꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯅꯔꯝꯂꯕꯅꯤ. ꯅꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯍꯥꯡꯕꯗꯣ ꯑꯗꯨꯗ ꯄꯨꯜꯂꯞ ꯍꯦꯛ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯨꯀꯣ. ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯉꯥꯁꯨ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ. ꯃꯅꯤꯇꯣꯝꯕꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ. ꯍꯥꯏ, ꯊꯕꯛ ꯑꯗꯨ ꯍꯦꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄꯗ ꯅꯈꯣꯏ ꯃꯉꯥꯗ ꯑꯩꯅꯅꯦ ꯂꯨꯄꯥ 1,000 ꯄꯤꯒꯗꯧꯔꯤꯕꯅꯤꯀꯣ. ꯂꯨꯄꯥ 1,000 ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯆꯥꯕ ꯌꯥꯔꯕꯅꯤꯅꯦ. ꯄꯪꯒꯅꯨꯅꯦꯍꯦ ꯅꯈꯣꯏꯕꯣ. ꯃꯗꯨꯅ ꯅꯈꯣꯏ ꯊꯕꯛ ꯑꯗꯣ ꯂꯩꯀꯥꯏ ꯇꯥꯍꯟꯗꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯀꯣ. ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡꯁꯦ ꯑꯃ ꯍꯦꯛ ꯈꯪꯈꯤꯕꯗ ꯄꯨꯜꯂꯞ ꯍꯦꯛ ꯈꯪꯒꯗꯧꯔꯤꯕꯅꯤꯗꯣ. ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ, ꯑꯗꯨ ꯏꯅꯦ, ꯅꯣꯏ ꯇꯥ ꯑꯆꯧꯕꯒ ꯇꯥ ꯑꯇꯣꯝꯕꯒꯅ ꯑꯃꯨꯛ ꯐꯥꯔꯒ ꯐꯨꯔꯗꯤ ꯂꯩꯀꯥꯏꯒ ꯑꯃꯨꯛ ꯇꯥꯛꯇꯅ ꯏꯅꯦ ꯁꯤꯅꯅꯤꯀꯣ. ꯑꯗꯨꯒꯤꯕꯨꯗꯤ ꯏꯅꯦꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯈ꯭ꯔꯕꯅꯤꯅꯦ. ꯅꯈꯣꯏꯒꯤ ꯅꯊꯧꯗꯨꯗ ꯃꯥꯏ ꯄꯥꯛꯅ ꯇꯧꯀꯣ. ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ. ꯃꯅꯤꯇꯣꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯃꯅꯤꯇꯣꯝꯕꯤꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯧ ꯑꯍꯟꯒꯤ ꯃꯄꯥꯝꯒꯤ ꯑꯉꯥꯡ ꯂꯥꯛꯇꯨꯅ ꯃꯧ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯍꯜꯂꯛꯂꯔꯣꯏ, ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯔꯦ. ꯄꯨꯝꯅꯃꯛ ꯃꯅꯤꯇꯣꯝꯕꯤꯅ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯁꯨꯝꯅ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯦ. ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯃꯧ ꯑꯅꯤꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯦ. ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯝꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯦ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ. ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤ ꯃꯌꯨꯝꯗ ꯉꯟꯇꯥ ꯍꯜꯂꯛꯂꯝꯃꯤ. ꯃꯌꯨꯝꯗ ꯃꯅꯦꯝꯕꯨ ꯀꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯂꯝꯃꯤ.
ꯑꯗꯨꯕꯨ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯔꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯏꯍꯥꯡ ꯍꯥꯡꯂꯦ꯫ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯃꯗꯤ ꯆꯥꯛꯁꯪꯗꯒꯤ ꯀꯣꯜꯂꯤꯛ ꯈꯔꯒ ꯐꯤꯔꯣꯜ ꯈꯔꯒ ꯈꯛꯇꯃꯛ ꯉꯥꯏꯔꯝꯂꯦ꯫ ꯃꯄꯨꯔꯣꯏꯕꯁꯤꯡ ꯑꯃꯗꯤ ꯃꯅꯦꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯃꯊꯃꯣꯏꯁꯤꯡ ꯑꯗꯨ ꯃꯤꯍꯨꯜ ꯍꯦꯟꯅ ꯆꯨꯡꯂꯛꯂꯦ꯫ ꯂꯩꯁꯤ ꯏꯄꯥ ꯄꯥꯈꯠꯅ, "ꯏꯃꯥ, ꯏꯇꯩ, ꯃꯣꯏꯗꯥꯇꯣꯟ, ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯏꯃꯨꯡ ꯑꯁꯤ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯌꯣ?" ꯃꯅꯤꯇꯣꯝꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯕꯦꯝꯃ, ꯉꯔꯥꯡꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯩꯇꯦ꯫ ꯑꯆꯧꯕꯒ ꯑꯇꯣꯝꯕꯒꯁꯨ ꯊꯕꯛꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯇꯦ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯏꯊꯟꯇꯅꯤ ꯂꯩꯍꯧꯔꯤꯕ꯫ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯍꯨꯔꯥꯟꯕꯁꯤꯡꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯨꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯅꯤꯇꯣꯝꯕꯤ ꯀꯞꯂꯛꯏ꯫ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤ ꯃꯈꯣꯏꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯎꯄꯨꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯛꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯏ꯫ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯁꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯤ꯫ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯇꯣꯝꯕꯤꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯍꯥꯟꯅ ꯈꯪꯍꯟꯈꯤꯕ ꯑꯣꯏꯕꯅ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇꯦ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯑꯃꯨꯛ ꯐꯪꯅꯕ ꯊꯤꯕ ꯅꯠꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯁꯤ ꯑꯃꯗꯤ ꯂꯩꯍꯥꯎ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯪꯀꯞꯇ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤꯁꯨ ꯊꯥꯕꯨꯡ 5 ꯍꯥꯏꯔꯛꯂꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯆꯔꯥꯃꯛ ꯍꯦꯟꯗ꯭ꯔꯕꯁꯨ ꯅꯤꯡꯕꯗꯤ ꯑꯃꯠꯇ ꯊꯨꯡꯅꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯄꯜ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯈꯠꯅ ꯆꯩꯅꯕ ꯇꯣꯏꯅ ꯊꯣꯛꯂꯝꯕ ꯑꯗꯨꯁꯨ ꯅꯣꯡꯃꯇ ꯈꯠꯅ ꯆꯩꯅꯕ ꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤ ꯊꯥꯕꯨꯡ 5 ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤ ꯅꯤꯡꯕ ꯑꯁꯨꯝ ꯊꯨꯡꯂꯛꯇꯕ ꯑꯁꯤꯅ ꯑꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯈꯔ ꯇꯧꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯈꯣꯏ ꯁꯦꯠꯄ ꯆꯥꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯔꯛ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤꯡ ꯑꯁꯦ ꯌꯥꯎꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯏꯃꯥ, ꯅꯃꯧ ꯑꯅꯤꯅ ꯉꯝꯕ ꯄꯩꯁꯥ ꯊꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯒꯦ ꯏꯃꯥ." ꯃꯅꯤꯇꯣꯝꯕꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯏꯉꯛ-ꯉꯛꯅ, "ꯏꯃꯧ ꯑꯅꯤꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ? ꯅꯁꯥꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨꯒ ꯌꯥꯔꯣꯏꯀꯣ ꯏꯃꯧꯁꯥ, ꯌꯥꯔꯣꯏ. ꯏꯃꯥ, ꯑꯩꯈꯣꯏ ꯑꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯁꯦꯠꯄ ꯆꯥꯕ ꯅꯤꯡꯕ ꯁꯨꯛꯊꯨꯡ ꯊꯨꯡꯂꯛꯂꯔꯣꯏ꯫ ꯇꯥꯆꯧꯒ ꯑꯇꯣꯝꯕꯒꯒꯤ ꯃꯈꯨꯠꯇ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥ, ꯑꯩꯈꯣꯏ ꯁꯦꯠꯄ ꯆꯥꯕ ꯅꯤꯡꯕ ꯊꯨꯡꯂꯛꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯃꯧ ꯑꯅꯤꯒꯤ ꯊꯕꯛ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯏꯃꯥ." "ꯆꯨꯝꯃꯤ ꯏꯃꯧꯁꯥ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯃꯗ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯐꯅ ꯌꯥꯝꯅ ꯂꯩꯔꯕꯁꯨ, ꯃꯅꯤ ꯃꯨꯛꯇꯥꯅ ꯌꯣꯝꯂꯕꯁꯨ, ꯏꯪꯅ ꯆꯤꯛꯅ ꯂꯩꯇꯕ ꯏꯃꯨꯡ ꯈꯠꯅ ꯂꯥꯎꯅꯕ ꯑꯗꯨꯅꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯒꯦ? ꯏꯃꯨꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯝꯂꯣꯏꯗꯕꯅꯤꯀꯣ, ꯌꯥꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯠꯄ ꯃꯈꯩ ꯂꯥꯏꯔꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ, ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯏꯃꯨꯡ ꯑꯗꯨꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯗꯕꯅꯤꯀꯣ꯫ ꯏꯃꯧꯁꯤꯡꯅꯕꯨ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯍꯥꯏꯔꯕꯗꯤ, ꯋꯥꯈꯜꯕꯨ ꯇꯥꯔꯛꯂꯕꯗꯤ ꯀꯔꯤꯒꯤ ꯏꯃꯧꯁꯤꯡꯅ ꯊꯕꯛ ꯋꯥꯅ ꯁꯨꯒꯅꯤ? ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯅꯤꯇꯣꯝꯕꯤꯅ ꯃꯃꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯆꯨꯝꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯍꯥꯟꯅꯒꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯕꯁꯨ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤꯗꯤ ꯃꯁꯥꯗ ꯅꯥꯄꯜ ꯍꯥꯏꯕꯗꯨ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯌꯥ ꯊꯥꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯐꯪꯖꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫